ꯐꯨꯠꯕꯣꯜ ꯁꯤ ꯀꯅꯥꯅ ꯏꯍꯩ ꯍꯩ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯑꯇꯩ ꯑꯇꯣꯞꯄ ꯑꯐꯥꯎꯕ ꯐꯨꯠꯕꯣꯂꯔ ꯀꯌꯥꯒꯤ ꯃꯊꯛꯇ ꯅꯦꯠꯂꯒ ꯂꯦꯞꯁꯤꯜꯂꯛꯀꯗꯕ ꯄꯨꯋꯥꯔꯤ ꯑꯣꯏꯈ꯭ꯔꯕ ꯑꯣꯏꯗꯨꯅꯁꯨ ꯂꯩꯈꯤꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯡ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯔꯛꯏ ꯂꯤꯌꯣꯅꯦꯜ ꯃꯦꯁꯤ ꯇꯦꯂꯦꯟꯠꯀꯤ ꯈ꯭ꯋꯥꯏ ꯈꯝꯊꯦꯡꯕ ꯊꯥꯛ ꯌꯧꯈ꯭ꯔꯕ ꯃꯦꯁꯤ ꯃꯥꯒꯤ ꯃꯈꯣꯡꯒ ꯕꯣꯜꯒ ꯊꯦꯡꯅꯈꯤꯕ ꯃꯤꯠꯀꯨꯞꯇ ꯑꯉꯛꯄꯒꯤ ꯃꯅꯤꯜ ꯑꯃ ꯊꯧꯗꯣꯔꯛꯏ ꯃꯥꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯎꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯇ꯭ꯔꯤ ꯃꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯐꯥꯎꯔꯕ ꯑꯇꯩ ꯐꯨꯠꯕꯣꯜ ꯂꯦꯖꯦꯟꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯂꯤꯌꯣꯅꯦꯜ ꯃꯦꯁꯤ ꯃꯍꯥꯛ ꯇꯣꯞ ꯇꯣꯞꯄꯤ ꯇꯣꯞ ꯇꯣꯞꯄꯥꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝ ꯑꯃꯅ ꯒ꯭ꯔꯍ ꯑꯁꯤꯒꯤ ꯃꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯒ꯭ꯔꯍꯕꯥꯁꯤ ꯑꯦꯂꯤꯌꯟꯅꯤ ꯑꯦꯂꯤꯌꯟ ꯃꯦꯁꯤ ꯍꯥꯏꯅ ꯁꯣꯟꯅꯔꯛꯂꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯁꯤ ꯀꯔꯤ ꯑꯍꯦꯟꯕ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯟꯕꯗꯒꯤ ꯂꯤꯌꯣꯅꯦꯜ ꯃꯦꯁꯤꯕꯨ ꯑꯇꯣꯞꯄ ꯒ꯭ꯔꯍꯕꯥꯁꯤꯅꯤ ꯑꯦꯂꯤꯌꯟꯅꯤ ꯁꯣꯟꯅꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯃꯨꯡ ꯀꯌꯥꯗ ꯊꯦꯡꯅꯔꯤꯕ ꯑꯅꯥ ꯑꯌꯦꯛ ꯀꯌꯥꯕꯨ ꯐꯍꯟꯕ ꯉꯝꯕ ꯌꯥꯏ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯄꯨꯊꯣꯛꯆꯕ 100% ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟꯠ ꯈꯔꯒꯤ ꯃꯇꯥꯡꯗ ꯈꯪꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯄꯔꯐꯦꯛꯠ ꯖꯣꯁ ꯃꯁꯤ ꯁꯤꯖꯤꯟꯅꯕꯅ ꯄꯥꯡꯒꯜ ꯁꯛꯇꯤ ꯀꯨꯏꯅ ꯆꯠꯍꯟꯕ ꯁ꯭ꯇꯦꯃꯤꯅꯥ ꯑꯃꯗꯤ ꯏꯟꯗꯨꯔꯦꯟꯁ ꯍꯦꯟꯒꯠꯍꯜꯂꯤ ꯄꯨꯛꯅꯤꯡ ꯋꯥꯕꯒꯤ ꯆꯥꯡ ꯅꯦꯝꯊꯍꯜꯂꯤ ꯇꯨꯝꯕ ꯅꯨꯡꯉꯥꯏꯍꯜꯂꯤ ꯊꯥꯏꯔꯣꯏꯗ ꯑꯃꯁꯨꯡ ꯑꯦꯗ꯭ꯔꯤꯅꯦꯜ ꯒ꯭ꯂꯦꯟꯒꯤ ꯃꯊꯧ ꯐꯒꯠꯍꯜꯂꯤ ꯅꯨꯄꯥꯁꯤꯡꯒꯤ ꯐꯝꯕꯤ ꯂꯩꯍꯥꯎ ꯍꯦꯟꯅ ꯆꯦꯜꯍꯜꯂꯤ ꯑꯅꯤꯁꯨꯕꯗ ꯀꯦꯜꯁꯤꯌꯝ D3 ꯗ꯭ꯔꯣꯞꯁ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯅꯣꯡꯃꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯀꯦꯜꯁꯤꯌꯝꯒꯤ ꯆꯥꯡ ꯑꯗꯨ ꯐꯪꯍꯟꯗꯨꯅ ꯁꯔꯨ ꯁꯌꯥꯡ ꯈꯨꯖꯤꯟ ꯌꯥꯒꯤ ꯃꯄꯥꯡꯒꯜ ꯌꯣꯛꯇꯨꯅ ꯊꯝꯕꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯈꯨꯎ ꯅꯥꯕ ꯑꯥꯔꯊ꯭ꯔꯥꯏꯇꯤꯁ ꯑꯣꯁꯇꯤꯑꯣꯄꯣꯔꯣꯁꯤꯁꯀꯤ ꯆꯩꯅꯥ ꯃꯌꯦꯡ ꯇꯥꯍꯟꯕꯗꯁꯨ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯍꯨꯝꯁꯨꯕꯗ ꯒ꯭ꯂꯨꯀꯣꯁꯥꯃꯤꯟ ꯗ꯭ꯔꯣꯞꯁ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯑꯒ ꯑꯣꯁꯇꯤꯑꯣꯄꯣꯔꯣꯁꯤꯁ ꯍꯥꯏꯔꯤꯕ ꯁꯔꯨꯗ ꯑꯄꯤꯛ ꯑꯍꯣꯕ ꯀꯌꯥ ꯍꯧꯖꯤꯜꯂꯛꯇꯨꯅ ꯁꯔꯨꯕꯨ ꯄꯦꯛ ꯇꯦꯛꯍꯜꯂꯛꯀꯗꯕ ꯃꯈꯜꯒꯤ ꯑꯅꯥꯕꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯒꯗꯕ ꯁꯄ꯭ꯂꯤꯃꯦꯟꯠꯅꯤ ꯒ꯭ꯂꯨꯀꯣꯁꯥꯃꯤꯟ Number 4. Piles Care Drops ꯃꯁꯤ ꯁꯤꯖꯤꯟꯅꯕꯅ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯡꯁꯪ ꯐꯒꯠꯍꯟꯕ ꯊꯤꯕꯣꯡ ꯊꯤꯔꯤꯟ ꯑꯃꯗꯤ ꯑꯃꯥꯡꯊꯣꯡꯒꯤ ꯑꯅꯥꯕꯁꯤꯡ ꯐꯒꯠꯍꯟꯕꯗ ꯌꯥꯝ ꯆꯥꯎꯅ ꯀꯥꯟꯅꯍꯜꯂꯤ ꯃꯊꯪꯗ ꯂꯩꯖꯔꯦ ꯄꯔꯐꯦꯛꯠ ꯑꯥꯏꯑꯣꯅꯤꯛ ꯃꯤꯅꯔꯦꯜꯁ ꯑꯃꯁꯨꯡ ꯄꯔꯐꯦꯛꯠ ꯄ꯭ꯂꯁ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯁꯄ꯭ꯂꯤꯃꯦꯟꯠ ꯑꯅꯤꯁꯤ ꯁꯤꯖꯤꯟꯅꯕꯅ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯁꯣꯟꯕ ꯇꯥꯡ ꯆꯤꯛꯄ ꯈ꯭ꯋꯥꯡ ꯈꯨꯎ ꯅꯥꯕ ꯗꯥꯏꯕꯦꯇꯤꯁ ꯑꯦꯁꯃꯥ ꯂꯣꯛ ꯂꯥꯏꯍꯧ ꯊꯕꯥꯛ ꯅꯥꯕ ꯄꯥꯏꯜꯁ ꯆꯥꯈꯥꯎ ꯁꯣꯛꯄ ꯅꯨꯡ ꯂꯩꯕ ꯂꯤꯚꯔ ꯀꯤꯗꯅꯤ ꯑꯃꯁꯨꯡ ꯍꯥꯔꯠꯀꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯉꯥꯛꯊꯣꯛꯄ ꯑꯃꯗꯤ ꯐꯟꯕꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯊꯪꯗ ꯑꯃꯨꯛ ꯂꯩꯔꯤꯕ ꯑꯁꯤꯅ ꯄꯔꯐꯦꯛꯠ ꯑꯥꯏꯑꯣꯅꯤꯛ ꯃꯤꯅꯔꯦꯜꯁ ꯑꯃꯁꯨꯡ ꯄꯔꯐꯦꯛꯠ ꯋꯨꯃꯟ ꯀꯦꯌꯔ ꯑꯅꯤꯁꯤ ꯁꯤꯖꯤꯟꯅꯕꯅ ꯅꯨꯄꯤꯁꯤꯡꯒꯤ ꯏ ꯅꯨꯡꯁꯤꯠꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯐꯤꯉꯧ ꯆꯠꯄ ꯄꯨꯛ ꯅꯥꯕ ꯑꯉꯥꯡ ꯈꯥꯎꯗ ꯄꯣꯝꯕ ꯑꯁꯤꯅꯆꯤꯡꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯒꯤ ꯐꯟꯕ ꯑꯃꯗꯤ ꯉꯥꯛꯊꯣꯛꯄꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯁꯄ꯭ꯂꯤꯃꯦꯟꯠꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯍꯧꯗ꯭ꯔꯤꯉꯩ ꯁꯨꯞꯅꯩ ꯂꯨꯄꯥ 300 ꯈꯛꯇꯗ ꯍꯛꯆꯥꯡꯗ ꯀꯔꯤ ꯑꯀꯥꯏꯕ ꯑꯁꯣꯏꯕ ꯂꯩꯔꯤ ꯍꯥꯏꯅ ꯍꯣꯜ ꯕꯣꯗꯤ ꯆꯦꯛꯑꯞ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯄꯤꯖꯔꯤ ꯄꯥꯝꯕꯤꯕꯁꯤꯡꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯍꯥꯞꯆꯔꯤꯕ ꯅꯝꯕꯔꯁꯤꯗ ꯉꯁꯤꯃꯛ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯀꯣꯔꯗ ꯃꯇꯨꯡꯏꯟꯅ ꯂꯤꯌꯣꯅꯦꯜ ꯃꯦꯁꯤ 1987ꯒꯤ ꯖꯨꯟ 24ꯗ ꯑꯥꯔꯖꯦꯟꯇꯤꯅꯥꯗ ꯄꯣꯛꯈꯤꯗꯅ ꯏꯔꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯑꯃꯅꯗꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥ ꯄꯣꯛꯈꯤꯕ ꯅꯠꯇꯦ ꯅꯨꯃꯤꯠꯁꯤꯗ ꯃꯥꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯇꯣꯞꯄ ꯒ꯭ꯔꯍ ꯑꯃꯗꯒꯤ ꯄꯥꯏꯔꯛꯑꯒ ꯁꯥꯎꯠ ꯑꯃꯦꯔꯤꯀꯥ ꯂꯩꯕꯥꯛꯁꯤꯗꯩꯗ ꯇꯥꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯅꯔꯤ ꯑꯉꯥꯡ ꯀꯛꯅꯥꯎ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯦꯁꯤ ꯈꯦꯈꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯛꯇꯦ ꯑꯗꯨꯒ ꯃꯥꯅ ꯄꯣꯛꯂꯤꯕꯁꯤꯁꯨ ꯐꯨꯠꯕꯣꯜꯕꯨ ꯁꯥꯊꯤꯅ ꯂꯨꯞꯆꯕ ꯏꯃꯨꯡ ꯑꯃꯗꯅꯤ ꯃꯈꯣꯡ ꯆꯠꯄ ꯍꯦꯛ ꯍꯩꯔꯛꯄꯗꯒꯤ ꯑꯗꯨꯝ ꯁꯩꯍꯧ ꯑꯣꯏꯈ꯭ꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯄꯁꯤꯡꯒ ꯕꯣꯜ ꯀꯥꯎꯅꯕ ꯍꯧꯔꯛꯈꯤꯕ ꯃꯔꯣꯜ ꯐꯥꯎ ꯐꯖꯅ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯃꯉꯣꯟꯗ ꯐꯨꯠꯕꯣꯜꯕꯨ ꯍꯛꯆꯤꯟꯅ ꯄꯥꯝꯕꯒꯤ ꯑꯄꯥꯝꯕꯁꯤ ꯏꯍꯨꯜꯁꯤ ꯄꯣꯛꯂꯛꯈ꯭ꯔꯦ ꯃꯁꯥꯒꯤ ꯆꯍꯤ 6 ꯈꯛ ꯁꯨꯔꯛꯄꯗ ꯃꯥꯅ ꯃꯥꯒꯤ ꯌꯨꯠ ꯀ꯭ꯂꯕ ꯅ꯭ꯌꯨꯋꯦꯜꯁ ꯑꯣꯜ ꯕꯣꯏꯁꯇ ꯁꯥꯟꯅꯔꯤꯉꯩ ꯃꯦꯁꯤꯅ ꯒꯣꯜ 900 ꯔꯣꯝ ꯆꯟꯈꯤ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗꯒꯤꯅꯤ ꯃꯦꯁꯤꯅ ꯃꯥꯒꯤ ꯑꯥꯏꯀꯣꯅꯤꯛ ꯑꯣꯏꯔꯕ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯒꯣꯜ ꯍꯦꯛ ꯆꯟꯕꯒ ꯃꯈꯨꯠ ꯅꯣꯡꯊꯛꯇ ꯊꯤꯡꯒꯠꯄ ꯍꯧꯔꯛꯈꯤꯕ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯗ ꯃꯥꯅ ꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯃꯥꯕꯨ ꯂꯝꯄꯥꯛꯇ ꯑꯃꯗꯤ ꯇ꯭ꯔꯦꯅꯤꯡ ꯃꯐꯝꯁꯤꯡꯗ ꯇꯠꯇꯅ ꯊꯤꯟꯖꯔꯝꯕꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯥꯒꯤ ꯃꯕꯣꯛꯇ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯄꯤꯔꯤꯕꯅꯤꯗꯅ ꯂꯤꯌꯣꯅ ꯐꯣꯡꯗꯣꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯦꯟꯁꯤꯡꯅꯗꯤ ꯑꯁꯨꯝꯅ ꯁꯤꯡꯊꯥꯔꯤ ꯃꯥꯅ ꯃꯈꯨꯠ ꯅꯣꯡꯊꯛꯇ ꯊꯤꯡꯒꯠꯂꯤꯕꯁꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯂꯥꯛꯐꯝ ꯒ꯭ꯔꯍꯗꯨꯗ ꯊꯤꯜꯂꯤꯕꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯆꯍꯤ 10 ꯁꯨꯔꯛꯄꯗ ꯃꯦꯁꯤ ꯒ꯭ꯔꯣꯠ ꯍꯣꯔꯃꯣꯟ ꯗꯤꯐꯤꯁꯤꯌꯦꯟꯁꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯃꯁꯥ ꯏꯟꯈꯠꯂꯛꯀꯗꯕ ꯋꯥꯡꯈꯠ ꯆꯥꯎꯈꯠꯂꯛꯀꯗꯕꯗꯨ ꯅꯝꯁꯤꯟꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯦꯗꯤꯀꯦꯜ ꯀꯟꯗꯤꯁꯟ ꯑꯃ ꯂꯩꯁꯤꯜꯂꯛꯈꯤ ꯅꯥꯁꯤꯜꯂꯛꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯉꯣꯟꯗꯒꯤ ꯂꯣꯏꯅ ꯋꯥꯡ ꯆꯥꯎꯕ ꯍꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯤꯌꯣ ꯍꯣꯠꯅꯕ ꯁꯥꯟꯅꯕ ꯈꯛ ꯂꯦꯞꯈꯤꯗꯦ ꯕꯣꯜꯒ ꯈꯛ ꯊꯥꯗꯣꯛꯅꯈꯤꯗꯦ ꯃꯥꯒꯤ ꯑꯅꯥꯕꯁꯤ ꯂꯥꯌꯦꯡꯕꯗ ꯊꯥ ꯑꯃꯗ $1,000,000 ꯃꯌꯥ ꯁꯨꯝ ꯆꯪꯈꯠꯂꯛꯄꯗꯒꯤ ꯃꯣꯏꯒꯤ ꯏꯃꯨꯡ ꯋꯥꯕ ꯈꯝ ꯊꯦꯡꯖꯤꯜꯂꯛꯈꯤ ꯂꯥꯏꯔꯕꯗ ꯂꯥꯏ ꯊꯣꯛꯄ ꯍꯥꯏꯕ ꯐꯤꯕꯝꯗꯨ ꯌꯧꯁꯤꯜꯂꯛꯈꯤ
ꯑꯗꯨꯕꯨ ꯑꯆꯥꯛꯄ ꯃꯩꯗꯤꯕꯨ ꯀꯔꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕ ꯌꯥꯕꯒꯦ ꯃꯤ ꯅꯦꯝꯖꯔꯒꯁꯨ ꯃꯁꯥꯒꯤ ꯃꯦꯗꯤꯀꯦꯜ ꯀꯟꯗꯤꯁꯟ ꯑꯃ ꯂꯩꯖꯔꯒꯁꯨ ꯂꯝꯕꯥ ꯂꯩꯇ ꯍꯩꯕ ꯃꯦꯁꯤꯒꯤ ꯃꯦꯖꯤꯛꯅ ꯕꯥꯔꯁꯦꯂꯣꯅꯥ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯈꯤ ꯃꯁꯇꯒꯤ ꯃꯥ ꯂꯥꯌꯦꯡꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯍꯩꯁꯤꯕꯨ ꯍꯦꯟꯅ ꯃꯆꯤꯟ ꯇꯨꯝꯅꯕ ꯏꯠꯄꯒꯤ ꯗꯥꯏꯠ ꯑꯁꯤ ꯕꯥꯔꯁꯦꯂꯣꯅꯥꯅ ꯂꯧꯈꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤꯕꯨ ꯑꯦꯂꯤꯌꯟꯒ ꯄꯥꯡꯈꯛ ꯑꯣꯏꯍꯜꯂꯤꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯑꯗꯨ ꯈꯪꯃꯤꯟꯅꯔꯁꯤ Messi ꯃꯥ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯄꯣꯛꯄ ꯑꯣꯏꯔꯒꯁꯨ ꯐꯨꯠꯕꯣꯜ ꯒꯣꯗꯁ ꯐꯨꯠꯕꯣꯜꯒꯤ ꯂꯥꯏꯔꯦꯝꯕꯁꯤꯡ ꯂꯩꯔꯤꯕ ꯒ꯭ꯔꯍꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯑꯕꯒꯨꯝ ꯃꯉꯣꯟꯗ ꯇꯣꯞ ꯇꯣꯞꯄ ꯃꯈꯜꯒꯤ ꯇꯦꯂꯦꯟ ꯈꯔ ꯌꯥꯎꯔꯤ ꯆꯦꯜꯂꯤ ꯑꯗꯨꯅꯕꯨꯗꯤ ꯀꯝꯗꯧꯔꯛꯈꯤ 2012ꯗ ꯃꯦꯁꯤꯅ ꯁꯨꯞꯅꯩ ꯀꯦꯂꯦꯟꯗꯔ ꯌꯥꯔꯁꯇꯩꯗ ꯁꯥꯊꯤꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯅ ꯒꯣꯜ 39 ꯆꯟꯁꯤꯜꯂꯛꯇꯨꯅ 1972ꯗ ꯒꯣꯜ 35 ꯆꯟꯗꯨꯅ ꯖꯔꯠ ꯃꯨꯂꯔꯅ ꯊꯝꯃꯝꯕ ꯔꯦꯀꯣꯔꯗ ꯑꯗꯨ ꯊꯨꯒꯥꯏꯁꯤꯜꯂꯛꯈꯤ ꯃꯇꯥꯡꯁꯤꯗ ꯍꯦꯟꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯍꯥꯏꯔꯤꯕ ꯒꯣꯜꯁꯤꯡ ꯑꯁꯤ ꯃꯥꯅ ꯁꯨꯞꯅꯩ ꯃꯦꯠꯆ 64 ꯈꯛꯇꯗꯒꯤ ꯆꯟꯈꯤꯕꯅꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯒꯣꯜ ꯈꯨꯆꯟꯁꯤ ꯄꯔ ꯒꯦꯝ ꯔꯦꯁꯤꯌꯣꯗ 1.32ꯒꯤ ꯆꯥꯡꯗ ꯂꯩꯈ꯭ꯔꯦ ꯃꯦꯠꯆ ꯑꯃꯗ ꯒꯣꯜ ꯑꯃꯗꯒꯤꯗꯤ ꯁꯨꯡꯇꯥ ꯇꯥꯗꯅ ꯑꯗꯨꯝ ꯆꯠꯂꯛꯈꯤ ꯍꯥꯏꯕꯅꯤ ꯐꯨꯠꯕꯣꯜꯒꯤ ꯄꯨꯋꯥꯔꯤꯗ ꯃꯦꯁꯤꯅ ꯊꯝꯈꯤꯕ ꯑꯇꯣꯞꯄ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯔꯦꯀꯣꯔꯗ ꯑꯃꯒ ꯍꯥꯏꯔꯒꯅ ꯉꯁꯤꯐꯥꯎꯗ ꯕꯥꯂꯣꯟꯗꯣ ꯑꯋꯥꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯐꯪꯕ ꯄ꯭ꯂꯦꯌꯔꯁꯤ ꯃꯦꯁꯤꯅ ꯑꯣꯏꯔꯤ 2009ꯗꯒꯤ 2021 ꯐꯥꯎꯗ ꯄꯨꯟꯅ ꯃꯥꯅ ꯕꯥꯂꯣꯟꯗꯣ 8 ꯐꯪꯈꯤ Messibu Alienni haina singthabagi maramsinggi manungda magi dribbling skill bolbu maning makha tamna chiningma puningma maikaida mayonda puba ngamba yam changkhona control tawba ngamba asni defender kiana magi nag ye tungbang dhupsilasu mana leheningi fau boldu magi makhungda nappag lehenma ngamba Messi ni fancy skills mangunda thidokte bolna magi makhungbu yaukraba magician amari chaigi juradu dum oikrane Masinasu Hainaribani, Messi Gimakonda, Moi Alien Goybatumba, Bol Buchimchin Mangamba, Magnetism Shakti Majele. Messi Botopa Garavasini Hailiva, Magi Matangi Tobangambasna, Nusiki Mangta Yang Chalamaga, Lemling upon Mapata Jabs of Lepangamba, Aduga Maike Hongdungagasu, Jabs of Hongdopangambasni. Sigum skills singasna, defenders in the Messi would defend the wife say, Yam Satina Lubo Hele. Mi manga taruptagi bolna thailaga puraga goal chanba haibasi masi atai players singdadi yam tangna thokpa yam luna thokpa goal khuchanne adugu sumda wusi Messi dadi hapta gi oina weekly basis ta dum tawra leirabani aduga wafam amana mongonda ilakpa lokslakpa yor fau Messi tusinba onba pak uramoi footballer kharadi mina haifet khelambada 9.6 ki magnitude da jwar hakrabugum tusinaba sajon mi heroine gum tharo olhauba onsinnaba yauribani adubu Messi di tu bokot pe yaur fau phuk hogalaga makhata na dribble tawna bhona hoba haibasi magi pandamne dribbling khloiman manama basuna so hainai dribbling se Messi gidi ichamchamna sor honbagum bane mina tawba ngamnadaba madi pak ngamnadaba kya irai laina tawthurapuduna ngasdi mabu Alienni haina pawthungarakpani